Madam Assessori, Department of Geography, Head of BDB, Madam Ki, Sugum Laba, Tay Kudingi, Kona Hapa, Ahawa Kanon Pibiba, Messages, Speech Mayam Sitarga, Tamoida, Amkuzuhena, Kona, Haibudi, Kugi, English the Haraga, Freedom from Fear. Akiba si lehendaba akiba negi akoi lapna thamliba akiba haiba sida loiba leithre akoi gi wakhan pitharakpa wakhan sundharakpa akiba si leidanaba akoi gi medam gi atu thona hapiba wahai si taraga akoi da hapirare